Imes Paodam yeng tabiri basingbu ahan waktada Binita na taram noksa bagaloy na kurumzari. Hauzik Paodam asigi maroya pau pijari. State asida COVID-19 asikiba migi masing 109 sukre. Kaksing da Rehabilitation Center amadagi thorak laga koisa chatna leiramba drug user ama COVID-19 positive oiramle. Humputaruk suba sa useki sayol thoram pangthokre. Loidana खेती बचाओ जत्रा लोखम कन्नब खोंजंग संगसिन बनी हाइना राहुल गांधी ना हाइक्रे हौजिक मपुंग पालो बिरासे मणिपुरदा कोविड-19 ना मरम ओइरगा सिखिबा मिगी मसिंग 109 सुख्रे ngase सुचामपुर डिस्ट्रिक्ट तगी सही मरफु सुरबी अमदी इम्फाल वेस्ट डिस्ट्रिक्ट तगी सही 39 अमदी मरफु सुरबी नुपी अहुम मथंग सिना डिस्ट्रिक्ट हॉस्पिटल सुचामपुर रिम्स अमदी जेनिम्स दा लैखिद्रे अदुगा हौकिबा पुंग कुनमरी असिदा जनरल पॉपुलेशन दगी मियोय चाम कुनमंगा सेंट्रल आर्म पुलिस फोर्स दगी पर्सनल तरा अपुनबा मियोय चाम कुंथ्रा मंगा नौना कोविड-19 पॉजिटिव ओइबा थेंगनरे मियोय चाम निफुनि पाना डिस्चार्ज तौखिदुना मणिपुर गी अपुनबा कोविड-19 कंफर्म केस लिसिंग तरा निथोय चनी निफु यौख्रे रिकवर तौखिबगी मसिंगना लिसिंग मापन सामरी मरफु निथोय नि अदुगा एक्टिव केस ता मियोय लिसिंग अनि चाटुक मरफु लेदुना स्टेट सिगी रिकवरी रेट चादा 103.3 लैरी ngasi nauna positive oikrabasing adu Imphal West district tagi mioi 93 Imphal East district tagi mioi 95 Kaksing Chuchampur Chanapati district tagi mioi 3 Kangpokpi amadi Kamjong district tagi mioi amamam Tengnaupal amadi Ukrul district tagi mioi 2 Disnupur amadi Chandel district tagi mioi 3 Nonia district tagi taruk Thobal district tagi tara Tamenglong district tagi mioi 9 General population gi mioi sam kunmanga gi manungda mioi amana mapandagi halakpani ataina local ngaktani Positive oiraba sing lokhalaga COVID care facility da thamkre amadi lokhapam thokpa medical precautionary measures sing lokhatkre Discharge tokraba sing aduna CPF tagi personal taru home isolation dagi mari Jenims tagi ama Rims tagi manga Unako dagi kuntra taru Lamboi Konangkhong dagi tara taru RD wing dagi kunifan Tamenglong dagi tara manga Kamjong dagi ama Kasong Kulen dagi ahum Sarbavana Mandop dagi ahum Lanwa dagi ama Nonia dagi ama More dagi ani TK Ukrul dagi ama JNB Chandel dagi taret Lamding dagi mapan amadi COVID care center Thobal dagi mapan ni COVID-19 pandemic asida ngasi Kaksing district ki oina general population dagi mioi mapan police person dagi mioi taruk punna mioi tara manga nauna positive oiba thengnaduna district asigi apunba COVID-19 confirm case sahum humdra mathoi sukre recover tawbagi masingna sani humdra humdoi active case ta mioi mawdrani pan sikhibagi masingna amani aduga district asida containment zone haina lauthokraba mafamna manga leiri haina ngasi dungthil pung ani phawada laikiba Kaksing district ki covid update report ta pali reports na makha taribadi district asigi apunba mioi lising manga sahum kuni thogi sample lauduna test tawbada mioi lising manga sani ni phum dogi result lakle humdra mapan gina lakadaba watli hairi Kaksing district ki manung channa Kaksing makha lekai da mioi amana unauthorized oina salairamba rehabilitation center amada laiba drug user kuntaru COVID-19 na positive oirakpadagi layengpham leitabagi awaba mayoknaduna lairamba adu ngasidagi hauna Kaksing Wairi High School da makhoigi tonganba layengpham oina sinaduna mafam aduda drug user kuntaru adu thamkre amaromda rehabilitation center stagi thoraklaga lekai sinbatungna Koisa chatuna leiramba drug user naha amasu ngasi miyamna namduna test tohonba matamda COVID-19 na positive oirakpadagi lekai miyam mi painakre Pasna hai hanadi positive oiraba drug user kuntaru asi makhoina leiramba unauthorized oiba rehabilitation center aduda thamnaba honarambani adubu lekai miyamna yadabadagi Kaksing Wairi High School da makhoigi oiba anoba COVID care center ama hangdoktuna layengbagi thabak chathakibani Nakal amaromda unauthorized oina chalairamba rehabilitation center aduda laiba drug user kuntra taret mak test tawbada ahanba oina mioi kuntaruk positive oiraba matungda ngasi nupa masa amasu positive oire hairi yamna ngaklibadi positive oiriba nupa masa asi tang kunipanda center adudagi thoraklaga COVID-19 test tawba yauduna bisam amagum
lekai sinba thungna koichat chatuna leirambadagi miyamna singnabadagi namduna ngasi test tawba matamda COVID-19 positive oire haibasi confirm tawkhibani. Positive oiraba naha si Kaksing Martin Grammar School leiraktagini mahakna lekai thungna koichat chatuna miyoi kya loinaramba aduna maram oiduna laisar asi mathang sandorakadra haibagi akiba amasu hojik yamna chauna leire hairi. Lep palaitana sandorakliba COVID-19 laisar asibu mapung phana lanthengna bagidama Kaksing district ki oina kathoklaba staff sing lobada Chief Medical Officer CMO Kaksingna aranba thawong kaya sathare maramasna mapung phaba inquiry tawbinaba All Kaksing Students Union aksuna taksinduna laklabasu mari lainaba department amadi district administration na tumina laisinkhibada ngasidi district asi license na tumna siro haibaga sab manare haina All Kaksing Students Union Aksugi Information Public Relations Secretary na Thadorakpa Cherol amana phongdorakli. Cherol na makha taribadi mawong mari naidana aranba thawong kaya galoyana pangthokhiba interview aduda masa gi miyoi kaya aran mawongda hapsin khibana laisat asi hojik pak sana Kaksing da sandokpa horakle. Masigi sabsaba khudamdi MTS staff lobada matau karamna drug user ama yarom libano haibasini hiramasi matangda aksuna thigalubada miyoi adu numit 15 thabak kai 15 amana niyam kaina unauthorized oina Kaksing makha lekai da hangba rehabilitation center da leiba oiramki hojik drug user adu covid positive oirakhiba loyana center adu da leminaba miyoi 38 makhatana test tobada 15 positive oire asuk mathong huktaba thawong asigi daita kanana pugadoribano matau karamna authorized oidana rehabilitation center hanglamlibano logtunaba manba amadi aranba mawong kya sathakiba asigi matangda mapung phaba inquiry ama sathabiduna marik chumba report adu thambiduna matik chadraba CMO Kaksing gi mathakta action lobidrabadi lakliba October gi tang 10 dagi mahakpu boycott tawragani makhatana laisa asi thengnaba honabada district administration na ahenba pukning changbiduna thabak thoramsing matam sana lokhatpiu hairi. State Revenue Department amasung Forest and Environment Department na forest area sing da lam khopsin mathingnaba amasung forest amasung revenue boundary sing zayat nariba sing khangdoknabagi sangsiliba thabak sing Chief Minister N Biren ngasi review tawkre. Chief Minister ki Secretary ki Cabinet Hall da ngasi pangthokiba review meeting aduda Forest Environment and Climate Change Minister Awangbo Niomai Chief Secretary Dr. Rajesh Kumar Additional Chief Secretary Forest and Environment M.I.S. Khan Commissioner Revenue R.K. Dinesh District Singi DC Sing Amadi Marilinaba Department Singi Official Sing Susaruk Yaki. Review meeting aduda Chief Minister N Birena Lamlaki Thawai Haiba Souvenir Ama Angang Singilari The Lost Kingdom The Story of Vanishing Deer Haina Mingthonba Lairik Ama Amasung India gi toina thengnaba usek chama haina mingthonba e-book amaga phongki. Meeting aduda wangladuna Chief Minister N Birena survey tawba walhoriba mafam sing athu matamda loisanaba official sing da pautak piraduna sing amasung valley area da lairiba wetlands sing ngak senaba thamnaba paikhatpa yaba thabak sing paikhatnaba so haiki kanagumana labuk sing da amadi wetlands sing da yung kai sajilamba thengnarabadi matik chaba thabak sing lokhatnaba so khanganki. India pumbada October tang 2 dagi 9 phawda thariba 63 suba lamlaki saw usek ki chayol thoram ngasi Kaksing Range Office amadi Sarik Lairembi JFMC ga punang Kaksing District ki Sarik Community Hall da miyangoloyana pangthokre ngasi gi thoramaduda N Munal Meitei Range Forest Officer Kaksing M Open Honorary Lamlaki Sause Warden Thawal Muhammad Aslam Khan BO Wangu Lamkhai Muhammad Salahuddin BO Palel amadi N Brojen BO Waikhongna thorangi athoba mithung thoramapu amasung akhanaba mithung singoina saruk yaki ngasigi thoram aduga mari lena N Munal na phongdorakpada kumja lising champa yankhai mari dagi leptan tharakliba lamlaki sause ki sayol thoram asigi nungyoiba wafamdi miyoi bajati amadi atopa jiba singi marakta leinariba tatna thanaba yadraba mari asibu nahona na ningsingbani kumsi sahi gi theme di exploring human animals relationship haibasini maramasna mahosana piba khwaidagi phajaraba khudol sa usek singbu 63 suba lamlaki sa usek sayolna lakpasida ekhoina Fajaraba Malem Prithibi Imagi Damak Amadi Tungi Mirol Gidamak Khanbiduna South Section Bukan Minarasi Haina and Munalna Miamda Appeal Torakli. Ngasigi Thoram Lora Matungda Pumlan Pata Drive Sataduna Usek Lang Singsu Pagatki.
Khetrigaon Kendra ki MLA Nahakpam Indrajit ki lusing makhada war against drug ki khongjang ama oina ngarang nungthil pung 3 tarakpa duaidagi Imphal East Narcotic Cell ki OC Devakumar ki lusing batim amadi Yungkhaibam Athletic Development Association yadaga khusamaduna Khergaon area dagi drug user mioi 10 gi detail loro matungda makhoibu makhata na nisa sinadana ba pauta kya piro matungda Langol da leiba Ray of Hope Rehabilitation Center da khusinakre Matung tarakpadasu Khetrigaon area da nisa saba amadi yonba singi mathakta yada amadi Imphal East Police Department na khusamnaduna makhata na drive sathakigani masida areas da leiriba club maira paibi singnasu mateng pangbiu Khetrigaon dagi nisa yonba amadi chabagi thaba si leptrio phawba war against drug ki khongjang lep palaitana yada club na sangsinkhigani hairi Manipur Democratic Alliance के कन्वेनर अमदी शिवसेना मणिपुर स्टेट की लुचिंगबा एम टोम्बिना हाइख्रे हंदक पांथोकदरिबा मरकी मिखलदा इलेक्शन कमीशन ऑफ इंडिया ना केंद्र अहुम हापसलकना केंद्र मंगादा पांथोकदरिबा सी अलायंस ना तरामनो ओई लेंगा के एसओपी मियामना ngana sasi wafamasi babuprada leiba शिवसेना की ऑफिस ता पाउमिसिंग दा टोम्बिना फोंदोखिबनी Tombina Makataraduna Hokibatangamada NDA na Kupna Kanaraba Matunda High Court Amadi Supreme Court ki stay order laitaba sing adudi election pangthok pina by ECI da se thakiba adu tabiduna ahum hapsilak pasi aduki matik nungai bagaloyana welcome tawi walhoriba kendra sing adu thataruki manungda pangthok na basinbiu election manungda SOP ngakna sakcha haijana dana festival amagumna onthok piganu haina su mahakna phongdokhi Ngasi Kasa district ki manung chana leiba Kamaranga Khunda Asan state asigi maming leiba miyang ni thabak toriba ima imoinu private limited ki chairman Longjam Baba Sanana lusingduna Kamaranga gi mahosana piriba singon asida miyang gi ecological park ama semgotnabagi matangda Kamaranga khungi lamgi mapusing amadi mafam aduda hakthengan satuna yengsinbata tana khunja miyang unaduna Kananabagi mipa amasu pangthokre mipa masida ecological park asina miyamda kanagadaba amadi lam mapusingna Singnadana Kamaranga Kungidamag Lamasi Pinaba Haina Mipamda Kananaki Hiramasi Matangda Ima Imoinu Private Limited ki chairman Longjam Baba Sanana Pondorakpada Ipai Pusing Thambiramba Singkona Sida Mahusagi Fajarabam Famasida Ecological Park ama Semgotnaba Thorang Tawjari Masida Miyamna Mateng Pangbiu Haina Phongdokhi National Sports University NSU gi campus manungda leiriba water supply reservoir bo ngarang numidang mai thadolamba si National Sports University Harau 10 Protection Committee na thamoi sokna condemn tawi Prithvi ki lusing basing marakta ama oiriba India ki Prime Minister Narendra Modi masamakna urep uyung tamlamba sigumba sanabagi mahi kolama oigadoriba NSU gi water supply reservoir amabu mai thadok pa haibasi Honorable Prime Minister bu usittabani haina lawroidabagi maram leite maramasna government mathong huktaba ain leitaba amagum tawningbata tawriba thawdosa senariba singi mathakta FIR panba khak natana Reservoir sa sangkiba mamal adumak makhoidagi lakhakadabani piba ngamdragana property matkadabani thawdasi matangda state government tumina leisinba yaroi mara leibasing athu matamda phaduna miyamda khangandrabadi NSU ISPC na tumina leisiloi loyana thawdasi matangda PMO office ta se tharagani haina National Sports University Harau 10 Protection Committee ki working chairman na thadorakpa Cherol amana hairi Manipur State Sumang Lila Council Saknai Raba Sumang Lila Roy Sarungbam Rajen Wangoi Bazar Manakta Lebana Ikhang Khangodana Lekidabada State ki thakta Shraddhanjali Katuna Awaba Phongdokpagi thoram pangthokre Thoramaduda Nava Warepa Padmasri Awardee PS Gunachandra Sharma Lifetime President Khetri Jugindro NSD L Tarpon Advisor Manipur State Sumang Lila Council M Punimasi Leima President Manipur State Sumang Lila Council na Puna President Member Oina Sarvyaki Thoramasida Wangang Kibasing na Haikibada Lila Roy Singh na Laikidra Matamda State ki thakta ikai khumnaba utpa haibasi Sumang Lila Kannaba Iho Sagatpa Council asigi calendar thora amani loinana khunai asi kannaba thodang singi manungda Lila Kanba Iho asisu amani haibada haimanba thokloi haiki Hojiki matamda Sumang Lila na medium ama oiduna samas asigi phattaba kayabu afabaromda pukhatpada achoba thodang yari haiki Manipur Sarkar nasu artist singi anaya yarakpada mateng pangnaba scheme singsu thambinabasu pungning singsinki saknai raba lila royasna kumkiba lila singdi satledo aidi nakhoigi hayengidamak ningol pokpi kheba singi napomda asna singbani loyana award kyasu phangki ngasi aikhoigi lairaba miya amana hingnanabagi damakta ha kanaraba koichen generiba tanphamasida sangalaiba inakara khunba
Borges family group singna miyamgi maranbu makhoigi mapa mapuna thamlamba lengdraba maran ama oina loduna tawning ba tawduna lakpa matam sanglakle haina Kanglaipa Communist Party People's War Group ki cherol amana phongdarakli seroduna makha taribadi mamang thakta miyamgini haina leiramba lup kayana sigumlaba kaya sida khut thaduna laki miyamnasu asumba dutabu phanglabadi haiduna makhoibu saugatki luribadi miyamgi apambabu tungoinaramlaga sigumlaba ina kaira khunba Borges Singh asina matamgi yanaba laikiba asini People's War Group ki Marxist Center ki oinadi Regional Institute of Medical Science RIMS bu imung manungi maran oina khanliba sing lemna tharoi hainasu zerol aduna makha tarakli Farm law ki mayokta Rahul Gandhi ki tractor rally na campaign lakiba du police mayamana Haryana da sangan kidre nume humni ki rally jathanaba Punjab tagi Haryana tamna lakliba Congress lusingba Rahul Gandhi na haikibada pung chonga ngairabasu mahak khongphamdi handoklaroi Haryana ge ngomkhaida aikhoibu thingduna thamli adubo masi hangdoktre phawbudi ngaikini hairi ngamkhai he hangdokpaga aigi rally asi ingnesing chathagani ai ngaikini police na barricading chaduna Congress workers sing buthingki miyamna slogan kya laudna police ka mukna ki amadi changchinaba honaki matungda Haryana gi BJP government mi chama khatamak changbagi ayaba piki Rahul Gandhi ga loyana tractor ahum changbagi ayaba piki Anova farm law sing adugi mayokta Rahul Gandhi na nomaijing numita tractor campaign hokibani Congress losing basna haikibada leba salairiba law singubagi mawng asibu manghan gadaba amuba ain singi mayokta kheti bachao jatra lokhong kannaba khongjang changsinbani haina Rahul Gandhi na media da phongdokhi Uttar Pradesh ki Ghaziabad ta lairabasing leiba yum macha chahum maina mangan tankhre mai chakpa duda sahi anirom surobi nupi macha ama sikre haina police ki report ta hairi Slam aduda leiba mi ayamba phijat phigai khunbasingni hairi mai chakpa ki thodo duda pikpa cylinder kya su pokhai ki polythene paidon thamliba warehouse kya su mai chaki Chihani Gate Police Station ki incharge Krishna Gopal Sharma na haikibada aisa kobi sahi ani gi nupi macha amadi maina chakpadagi laikhidre mioi tarana sokhi thodo adugi maramda thijengani haiba wafamsu police officer aduna haiki sub divisional magistrate Aditya Prajapati na haikibada yum macha sing sanaba ayaba bikraba land owner singda legal notice sing thakre karigumba pakhum maduna pendrabadi action lokhakani haiki haujaroi maroyapa mukana pijari State asida COVID-19 na sikiba migi masing 109 sukre Kaksing da Rehabilitation Center amadagi thoraklaga koisa chatna leiramba drug user ama COVID-19 positive oiramle Humputaruk suba sa useki sayol thoram pangthokre loidana kheti bachao jatra lokhong kanaba khongjang changsin bani haina Rahul Gandhi na haikre Ngasigi di Paodam pijaba matang asalo sinjare miyeng tabiri basingbu kurumjari